Manipurna British loilam lainga ki makhada chahi yangkai ka taruk mikha ponduna leiram laba matung maning tambalaibak ama oina masagi laingak lingduna laingak pahokhiba English singamaga chama pannifuganipan ge October taraganipan buning singbagi thauram paksan na pangthoknakrai Manipur miyam na khanjaba mihut singna laingak pa laingakama Laikibagi Tauramasi, United People's Front National Identity Protection Council amasong Manipur Peace and Integrity Council na senduna Yai School Police Land Laiba Manipur Dramatic Union gi Auditorium da pangthokhe. Tongan ba lamdam masigi lup kaya gi luching basing saruk yaduna pangthokhiba Tauramasiga mari lainana National Identity Protection Council gi President Oinam Premjitna Southeast Asia da Manipur asi maning tambalaibak ama oina palambane. Adubu chahi kaya British ki makhada lairuraba matung English singamaga chamapan nifuganipan gi October taraganipan da masagi constitution laizaduna miyam gi laingak chatnaba hokibane laibak thibadi maning tamba laibak ama oina palaba Manipurna India gi phiba nungda tillubadagi ngasi fawba lamdam masigi miyamna awaba chaitheng kaya mayoknari haike Lamdam masida thokliba chahi ama helaba irang asigi waroshin purakpa ngamdana lairi haiba wafam Premjitna thamladuna hauzik lairiba fiba masidi Manipurna India da tinnaba taunakhiba merger agreement ki mamangda laikhiba laingaklona dumak laihanbana hena fai Maramaduna Manipurasi India da tillubadagi karamba fibam da lairi haibasi miyam hupna khanaminabagi matam yauri haina fongdokke Tauramaduda UFP ki President Andrew Pachandra, Mapi Council ki President KC Romeo Nachingba, Mio Shingna Sarugyaki. Assembly Bikal Tozatana, Adoga Masagi Constitution, Janaduna, Lakraba, Dugumba, Manipur se, Nasidi, Diagi Pivan Manunga, Sanduna Leru, the gay, Equida Teneriba, Awabaka, Haitare, Tata Tenadra Lagni. Masaki Mananda Jose Show, Equigi, Idam Sita Tony, but Sahi Maga, Ta, Tarukere Sujalaba, Lala Sibo, the Lushandana Laiba, Adoga, Manipurgi Miam Sibu, Masagi, Maning Tambala Jeramba, to get Yadam, Major Agreement of the Tiluriba, Adogi Honor Talk to Manba, Adogi Monsina, Madam Werekanota, Equigi, Nitopan Balenga. Dagi Kadora Kanda Manipuri Assembly da Kwagi Assembly Malikachadana Masagi Constitution Potokazana Lengak Pahor Pado Adu Lerambani Hena Pai Haiba Wapam Dugi Wakalon to the Lera Kanda for the Torasi Patok Savani Manipurna India da tindringai kanglai pak miyam na khanjaba mihut singna semjabalengak lairami haibase ngasigi miro singna kaungnarakpagum tawre haina Committee of Civil Societies kanglai pak na hairi Wafamasi Committee asina senduna Imphal gi Jawaharlal Nehru Manipur Dance Academy da pangthokhiba Kanglaipak Manipur gi Puwari da miyam gi ahanba laingak laikhiba numit Taraganipan October 1995 gi thauramda fongdokhibane Thauram aduga mari lainana Committee asigi President Jitendra Ningombana maning makha tamna palamba Manipur bo British ki wayal makhada chahi yangkhai ga taruk chupna leiramlaba matung English singamaga chamapan nifuga taret ki August taraga mari da amuk khanna ningkha tamba leibak oikhe maning tamba leibak ama oibaga matam adugi ningthau Maharaja Bodha Chandrana ayaba piduna anauba Manipur amagidamak leibak ngaklon semnaba yathang pikhi Masigi matung ina lamdam asida Manipur State Constitution Act 1947 semki amadi English singamaga chamapan nifuganipan gi June thagi aroiba chayolda mikhal pangthoktuna democratic form of government laikhe loinana matamadugi darbar holda English singamaga chamapan nifuganipan gi October taraganipan da ahanba Legislative Assembly pangthokhi haiba wafam thamki Matamadu Southeast Asia gi maning tambalaibak singi manungda Kanglaipak Manipurna miyam gi mihutna semjabalaingak laiba anishuba laibak oikhi haiba wafam Jitendra na thamladuna Manipur gi haukraba puwari singadu nauhaunana ningsingnabagidamak thauramasi pangthokpani haike Thauramadu da lamdam asigi tongan ba CSOs singi mihut sing amasung miyoi kyana saruk yakhi India the Pundring, I could Ninkata Maleba or Matamda, Adusu, I could democratic form of government Amada, I could Palami have a say, Nasiga, no mirrors in a cow or nothing in the Madu Kang and Abogdamata, I could Nasiga on the Pantopani, Lunena Matamda, Anam Singer, Singdom and Sepulakanda, unity over integrity, the way Shankiba, Shanku Poto, Nasigi Miro, Hoju 2024 Matamda, a no woman singer, ideas of Manipura, I could Saktum, I could culture, I could any lady boundary, traditional boundary, Aduga lady. Administration ko posta home por ko yaro hai bo se masi khangan ne nabok damukta ano re energetic oine nabok damukta thorum se pangtok se